ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡ ꯀꯃꯥꯏ ꯇꯧꯒꯦ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯃꯤꯡ ꯃꯨꯁꯥꯔꯥ. ꯑꯗꯣ ꯑꯩꯅ ꯉꯁꯤ ꯄꯨꯔꯛꯏꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯐꯣꯇꯣ ꯕ꯭ꯂꯔ ꯆꯠꯄ, ꯐꯣꯇꯣ ꯁꯦꯡꯗꯕꯗꯣ ꯁꯦꯡꯅꯕ ꯐꯣꯇꯣ ꯕ꯭ꯂꯔ ꯆꯠꯂ ꯂꯩꯗꯅ ꯈꯔ ꯐꯣꯟꯅ ꯀꯥꯞꯄ ꯑꯣꯏꯔꯣ ꯀꯔꯤ ꯑꯣꯏꯔꯣ ꯑꯗꯨ ꯁꯦꯡꯗꯣꯛꯅꯕ ꯁꯦꯡꯅꯕꯅꯦ. ꯁꯨꯝꯕ ꯚꯤꯗꯤꯑꯣ ꯑꯗꯨꯒ ꯑꯇꯣꯞꯄꯁꯨ ꯌꯥꯝ ꯂꯥꯛꯀꯅꯤ ꯚꯤꯗꯤꯑꯣ, ꯑꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ, ꯂꯥꯏꯛ ꯇꯧꯕꯤꯌꯣ, ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯌꯣ. ꯌꯥꯝ ꯀꯨꯏꯍꯜꯂꯔꯣꯏꯁꯦ. ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯁꯤꯀꯣ. ꯑꯍꯥꯟꯕꯗ ꯄ꯭ꯂꯦ ꯁ꯭ꯇꯣꯔ ꯆꯪꯕꯤꯌꯣ. ꯒꯨꯒꯜ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯆꯪꯁꯤꯜꯂꯒ ꯁꯔꯁꯇ ꯔꯦꯃꯤꯅꯤ ꯍꯥꯏꯅ ꯇꯧꯔꯣ. ꯁꯤ ꯂꯩꯔꯦ. ꯑꯩꯒꯤꯗꯤ ꯍꯥꯟꯅꯗꯩ ꯏꯟꯁꯇꯣꯜ ꯇꯧꯔ ꯂꯩꯔꯦ, ꯑꯗꯨꯅ ꯑꯣꯄꯟ ꯇꯧꯔꯣ ꯁꯤꯗ. ꯁꯨꯃꯥꯏꯅ ꯑꯦꯗꯚꯔꯇꯥꯏꯁ ꯂꯥꯛꯄꯁꯦ ꯁꯤ ꯁ꯭ꯀꯤꯞ ꯇꯧꯊꯣꯛꯄꯤꯔꯣ. ꯑꯗꯨꯒ ꯁꯤꯗ ꯅꯝꯕꯤꯔꯣ ꯕ꯭ꯂꯨꯁꯤꯗ. ꯁꯤ ꯐꯣꯇꯣꯁꯦ ꯇꯧꯔꯁꯤ ꯀꯣ. ꯁꯤ ꯁꯦꯡꯕ ꯋꯥꯠꯂꯤꯗꯅ, ꯁꯤ ꯁꯦꯡꯕ ꯋꯥꯠꯂꯤꯀꯣ. ꯁꯤ ꯕ꯭ꯂꯔ ꯆꯠꯂꯤꯀꯣ ꯈꯔ. ꯑꯗꯣ ꯁꯤ ꯃꯈꯥꯗ ꯁꯤ ꯇꯤꯛꯀꯤ ꯁꯤꯝꯕꯣꯜ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯗ ꯅꯝꯕꯤꯔꯣ. ꯁꯤꯗ ꯇꯤꯛꯁꯤꯗ ꯇꯤꯛ ꯇꯧꯕꯤꯔꯣ. ꯁꯤ ꯑꯦꯗꯚꯔꯇꯥꯏꯁ ꯂꯥꯛꯀꯅꯤ, ꯁꯤ ꯁ꯭ꯀꯤꯞ ꯇꯧꯒꯅꯨꯀꯣ. ꯂꯣꯏꯍꯜꯂꯣ ꯐꯖꯅ. ꯑꯗꯨꯒ ꯁꯤ ꯃꯊꯛꯇ ꯁꯤꯀꯦꯟ ꯆꯠꯂꯤꯁꯦ ꯁꯤ ꯂꯣꯏꯍꯟꯒꯗꯕꯅꯤꯀꯣ. ꯃꯊꯛꯀꯤ ꯁꯤꯀꯦꯟꯁꯤ ꯂꯣꯏꯍꯜꯂꯒ ꯚꯤꯗꯤꯑꯣꯁꯤ ꯀ꯭ꯂꯣꯖ ꯇꯧꯒꯅꯤ. ꯁꯤ ꯀ꯭ꯂꯣꯖ ꯇꯧꯔꯗꯤ ꯌꯥꯔꯣꯏ. ꯑꯗꯨ ꯁꯤ ꯚꯤꯗꯤꯑꯣ ꯂꯣꯏꯍꯜꯂꯒ ꯀ꯭ꯂꯣꯖ ꯇꯧꯊꯣꯛꯑꯣ. ꯑꯗ ꯁꯤ ꯌꯦꯡꯉꯣ. ꯁꯤ ꯃꯥꯏꯁꯦꯁꯨ ꯁꯨꯃꯥꯏꯅ ꯕ꯭ꯂꯔ ꯆꯠꯂꯝꯃꯦꯀꯣ. ꯁꯤꯗ ꯅꯝꯃꯒ ꯆꯤꯡꯉꯣ ꯁꯣꯝꯗ. ꯌꯦꯡꯉꯣ. ꯁꯤꯅ ꯍꯥꯟꯅꯩꯗꯨꯅꯦ, ꯁꯤ ꯍꯧꯖꯤꯛ ꯁꯦꯡꯗꯣꯔꯛꯄ. ꯃꯥꯏꯒꯤ ꯁꯤꯅ ꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕ, ꯁꯤ ꯁꯨꯃꯥꯏꯅ ꯑꯣꯏꯈ꯭ꯔꯦꯀꯣ. ꯌꯥꯔꯦꯀꯣ. ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗꯅ. ꯁꯤ ꯁꯦꯡꯉꯦꯀꯣ. ꯑꯗꯨꯒ ꯁꯤ ꯃꯊꯛꯇꯒꯤ ꯗꯥꯎꯟꯂꯣꯗꯀꯤ ꯕꯇꯟ ꯑꯃ ꯂꯩꯔꯤꯁꯤ ꯁꯤ ꯅꯝꯕꯤꯔꯣ. ꯃꯁꯥꯅ ꯗꯥꯎꯟꯂꯣꯗ ꯑꯣꯏꯔꯛꯑꯅꯤ. ꯑꯣꯏꯈ꯭ꯔꯦ. ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯣꯇꯣꯕꯨ ꯁꯦꯡꯗꯣꯛꯄꯤꯔꯣ. ꯕ꯭ꯂꯔ ꯆꯠꯄ ꯐꯣꯇꯣ ꯃꯈꯣꯏ ꯁꯦꯝꯕꯤꯔꯣ, ꯁꯦꯡꯗꯣꯛꯂꯣ. ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯅꯧꯕ ꯆꯦꯅꯦꯜꯅꯤ, ꯑꯍꯥꯟꯕ ꯚꯤꯗꯤꯑꯣꯅꯤ. ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯅꯝꯕꯤꯌꯨ. ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯁꯤꯀꯣ.